ꯃꯣꯏꯒꯤꯗꯤ ꯅꯤꯌꯣꯝꯅꯤꯗ ꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗꯕꯅꯤꯅ. Good morning guys, welcome back to my channel. ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤꯅ ꯈꯜꯂꯤ. ꯑꯩꯈꯣꯏ ꯕꯣꯏ ꯇꯧꯔꯒ ꯀꯣ ꯕꯤꯁꯦꯝꯄꯨꯔꯗ ꯆꯠꯂꯨꯔꯦ. ꯏꯕꯣꯛꯀꯨꯝꯕ ꯍꯥꯏꯗꯤ ꯃꯁꯥ ꯉꯝꯗꯕ ꯑꯩꯈꯣꯏ ꯕꯣꯛꯀꯤ ꯃꯅꯥꯎꯄꯤ ꯀꯣ ꯑꯗꯨ ꯆꯠꯂꯨꯔꯦ. ꯑꯗꯨ ꯍꯜꯂꯛꯑꯦ. ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯐꯝꯃꯤꯁꯤꯅ ꯑꯩ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯉꯔꯥꯡ ꯃꯣꯏ ꯑꯦꯂꯦꯛꯁꯟ ꯗ꯭ꯌꯨꯇꯤ ꯊꯣꯛꯄꯗ ꯌꯥꯎꯔꯛꯑꯦꯕꯀꯣ. ꯑꯗꯨꯅ ꯉꯁꯤ ꯃꯥꯏ ꯇ꯭ꯔꯦꯅꯤꯡ ꯇꯥꯕ ꯑꯗꯨꯒꯤ ꯃꯥ ꯊꯤꯟꯕꯤꯔꯨꯒꯗꯕ. ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯑꯕꯅꯤꯅ ꯗ꯭ꯌꯨꯇꯤ ꯇꯥꯔꯛꯑꯕꯅꯤꯅꯀꯣ ꯄꯣꯁꯇꯦꯜ ꯕꯦꯂꯣꯠ ꯑꯃꯨꯛ ꯅꯤꯍꯧꯗꯕ ꯌꯥꯔꯔꯣꯏꯕ. ꯑꯗꯨꯒ ꯂꯥꯁ ꯗꯦꯠꯁꯦ ꯃꯣꯏꯅꯗꯤ ꯇꯥꯔꯤꯛꯇꯕꯨꯗꯤ 10 ꯍꯥꯏꯔꯦ. ꯑꯗꯨꯒ ꯗꯦꯗꯅ ꯃꯟꯗꯦ ꯍꯥꯏꯌꯦꯕꯀோ. ꯇꯥꯔꯤꯛ 10ꯗꯤ ꯍꯌꯦꯡꯅꯤꯅ ꯁꯟꯗꯦꯅꯤꯅ. ꯑꯗꯨꯅ ꯉꯁꯤꯁꯤꯗ ꯑꯩꯅ ꯃꯥ ꯊꯥꯗꯕꯤꯔꯨꯔꯒ ꯃꯗꯨꯒꯤ ꯄꯣꯁꯇꯦꯜ ꯕꯦꯂꯣꯠꯀꯤ ꯇꯧꯅꯕꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ DC ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯊꯥꯖꯤꯜꯂꯨꯒꯦ ꯇꯧꯕ. ꯑꯗꯨꯒꯤ ꯀꯩꯀꯩ ꯆꯦ ꯆꯥꯡ ꯈꯤꯇ ꯗꯥꯎꯟꯂꯣꯗ ꯇꯧꯒꯦꯅ ꯇꯧꯔꯤꯅꯦ ꯑꯩꯒꯤꯁꯦ. ꯍꯣꯏ ꯆꯠꯁꯤꯟꯈ꯭ꯔꯦ. ꯄꯨꯡ ꯃꯩ ꯄꯨꯡ 10:30ꯗꯒꯤꯅꯦꯕꯀꯣ. ꯆꯥꯛ ꯑꯩꯅ ꯄꯨꯈ꯭ꯔꯣ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯒꯤꯂꯥꯁꯇꯨꯒꯤꯗꯣ? ꯍꯣꯏ ꯌꯥꯔꯦ ꯄꯨꯈ꯭ꯔꯒꯦ. ꯆꯥꯛ ꯁꯤꯜꯂꯣ. ꯆꯠꯁꯤ ꯅꯪ ꯆꯥꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯦ ꯏꯕꯥꯅꯤ. ꯏꯝꯐꯥꯜ ꯏꯁꯅꯤ. ꯀꯗꯥꯏꯅꯣ ꯅꯪ ꯆꯥꯛ ꯍꯥꯏꯁꯦ? ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯩ ꯊꯕꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯀꯥꯟꯗꯅ ꯑꯩꯈꯣꯏ ꯅꯥꯎꯒꯤ ꯆꯥꯛ ꯄꯤꯔꯝꯒꯗꯕ. ꯂꯝꯕꯤꯗ ꯄꯤꯔꯝꯃꯁꯨ ꯌꯥꯔꯦ. ꯑꯩꯅ DCꯗ ꯍꯥꯏꯊꯈꯤꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯂꯥꯟ ꯊꯥꯗꯕꯤꯔꯣꯅꯤꯅ ꯑꯩꯅ DC ꯔꯣꯝ ꯆꯠꯄ ꯀꯥꯟꯗ ꯄꯤꯕꯤꯔꯝ. ꯑꯗꯨꯗꯤ ꯈꯔ ꯄꯥꯏꯕꯤꯔꯒꯦꯔꯥ? ꯊꯥꯔꯣꯍꯦ ꯆꯠꯂꯣꯍꯦ ꯆꯠꯂꯣꯍꯦ. ꯍꯧꯖꯤꯛ ꯄꯨꯡ 10:05 ꯆꯠꯁꯟꯈ꯭ꯔꯦ. ꯑꯩ ꯅꯨꯄꯤ ꯍꯥꯟꯅ ꯃꯥ ꯍꯥꯟꯅ ꯏꯝꯐꯥꯜ ꯅꯠꯇꯦ DCꯗꯗꯤ ꯆꯨꯝꯃꯤꯀꯣ ꯆꯠꯁꯦ. ꯑꯗꯨꯅ ꯏꯝꯐꯥꯜ ꯏꯁꯀꯤ DC ꯀꯝꯄ꯭ꯂꯦꯛꯁꯇ ꯊꯥꯗꯕꯤꯔꯒꯦ. ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯐꯝ ꯑꯗꯨꯗꯅꯦꯕꯀꯣ. 10:30ꯗꯒꯤ ꯍꯧꯅꯤꯌꯦ. ꯍꯧꯔꯣꯏꯗꯕꯅꯤ 10:30ꯗꯒꯤ. ꯑꯃ ꯉꯥꯏꯅꯤꯡꯉꯥꯏꯗꯒ ꯄꯨꯡ 12 ꯑꯗꯨꯝ ꯇꯥꯈ꯭ꯔꯕꯅꯤ. ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯁꯨ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯋꯥꯔꯤ ꯍꯥꯏꯔꯞ ꯁꯥꯟꯅꯩ ꯁꯁꯦ. ꯅꯣꯛꯂꯛꯏ ꯄꯣꯠꯅꯤ ꯈꯪꯕ꯭ꯔꯥ? ꯑꯝꯇꯕꯨ ꯇꯧꯒꯦꯔꯥ ꯁꯤꯗꯤ? ꯅꯪ ꯍꯥꯏꯔ ꯋꯥꯔꯤ ꯁꯨꯝ ꯅꯣꯡꯕꯤꯒ ꯇꯧꯗꯅꯕ. ꯍꯥꯏ ꯅꯪꯗꯤ ꯅꯥꯗ꯭ꯔꯦꯗꯅ. ꯁꯤꯗꯤ ꯎꯗ꯭ꯔꯦ ꯚꯤꯗꯤꯑꯣꯗꯗꯤ. ꯅꯪꯗꯤ ꯅꯥꯗ꯭ꯔꯦ. ꯐꯔꯕꯣ? ꯃꯨꯊꯠꯈ꯭ꯔꯦ ꯃꯥꯅ. ꯄꯣꯁ ꯇꯧꯕ. ꯑꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ. ꯁꯤꯗꯗꯤ ꯎꯗ꯭ꯔꯦꯕꯀꯣ. ꯃꯥ ꯃꯤꯠ ꯌꯥꯝꯅ ꯁꯤꯡꯉꯦꯗ. ꯁꯤꯡꯗ꯭ꯔꯣ?ꯈꯔ ꯀꯪꯀꯜꯂꯦ. ꯑꯗꯨꯅ ꯐꯔꯦ. ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯨ ꯃꯁꯥ ꯀꯪꯈꯠꯂꯛꯑꯦ. ꯍꯨꯃꯥꯡꯁꯨ ꯁꯧꯒꯠꯂꯛꯑꯦ. ꯆꯪꯗ꯭ꯔꯦ. ꯆꯨꯝꯗꯤ ꯆꯨꯝꯃꯝꯃꯅꯤ. ꯃꯥꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯥꯔꯨꯔꯕꯅꯦꯕꯀꯣ MP ꯏꯂꯦꯛꯁꯟꯗ. ꯒꯥꯔꯤ ꯈꯥꯝꯕꯝꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ. ꯑꯩꯅ ꯆꯪꯗꯣꯏꯁꯦ ꯆꯥꯛ ꯄꯤꯔꯝꯒꯦ ꯇꯧꯕꯅꯦꯕꯀꯣ. ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯒꯥꯔꯤ ꯈꯥꯝꯕꯝꯁꯤꯅꯤ. ꯋꯥꯎ ꯊꯤ ꯂꯥꯞꯇꯣꯔꯤ ꯑꯁꯤꯗꯤ. DCꯗ ꯌꯧꯔꯛꯑꯦ. ꯑꯗꯨꯅ ꯑꯩꯅ ꯁꯤꯁꯦ ꯃꯥꯒꯤ ꯕꯦꯂꯣꯠ ꯄꯦꯄꯔꯒꯤꯀꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯤꯜꯂꯨꯒꯦ. ꯕꯦꯂꯣꯠ ꯄꯦꯄꯔ ꯂꯧꯅꯕꯒꯤ. ꯅꯍꯥꯟꯗꯤ ꯏꯔꯥꯡ ꯊꯣꯛꯑꯦ ꯀꯥꯟꯅꯒ ꯇꯧꯕꯅꯦꯕꯀꯣ. ꯑꯩꯅ ꯊꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯕꯨꯗꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯆꯠꯂꯒ ꯊꯥꯖꯤꯜꯂꯝꯕꯅꯦꯕ. ꯑꯗꯨꯅ ꯑꯝꯇ ꯆꯪꯉꯤꯒꯦ. ꯌꯨꯝꯗ ꯌꯧꯔꯛꯑꯦ. ꯑꯩ ꯅꯨꯄꯤꯒꯤ ꯐꯣꯝꯁꯨ ꯊꯥꯖꯤꯜꯂꯝꯃꯦꯕꯀோ. ꯃꯉꯣꯟꯗ ꯌꯥꯏꯒ ꯌꯥꯗꯦꯒ ꯔꯤꯖꯥꯞꯇ ꯂꯩꯇꯦꯒ ꯇꯧꯔꯦꯕꯀꯣ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯔꯤꯖꯥꯞꯇ ꯂꯩꯔꯒꯁꯨ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯏꯂꯦꯛꯁꯟ ꯗ꯭ꯌꯨꯇꯤ ꯇꯥꯔꯒꯗꯤ ꯁꯣꯝꯗ ꯄꯣꯁꯇꯦꯜ ꯕꯦꯂꯣꯠꯁꯨ ꯐꯪꯍꯧꯗ ꯀꯣ. ꯏꯂꯦꯛꯁꯟ ꯗ꯭ꯌꯨꯇꯤꯁꯨ ꯆꯠ ꯇꯧꯔꯒꯗꯤ ꯕꯦꯔꯥ ꯀꯥꯗꯣꯏꯅꯤꯅ. ꯑꯗꯨꯅ ꯊꯥꯖꯤꯜꯂꯝꯃꯦ. ꯍꯜꯂꯛꯑꯦ. ꯑꯗꯨꯅ ꯏꯆꯥꯅꯨꯄꯥ ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯒꯦꯅ ꯇꯧꯔꯤꯌꯦꯀꯣ. ꯑꯗꯨꯅ ꯆꯥꯛ ꯑꯝꯇ ꯆꯥꯈꯤꯒꯦ. ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ
ꯇꯧꯔꯤ ꯑꯗꯨꯒ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯈꯣꯏ ꯕꯥꯍꯣꯏ ꯇꯧꯔꯒ ꯕꯤꯁꯦꯝꯄꯨꯔꯗ ꯆꯠꯂꯨꯏ ꯍꯥꯏꯕꯗꯣ ꯏꯕꯣꯛ ꯎꯅꯕ ꯏꯕꯣꯛ ꯃꯁꯥ ꯉꯝꯗꯦꯅꯀꯣ ꯑꯗꯣ ꯃꯁꯥꯕꯨꯗꯤ ꯌꯥꯝ ꯊꯤꯅ ꯉꯝꯗ꯭ꯔꯕꯅꯦꯕ ꯉꯁꯥꯏ ꯆꯠꯂꯨꯏꯗꯣ ꯑꯩꯈꯣꯏꯅ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯜꯂꯒ ꯊꯝꯕꯅꯦꯕꯀꯣ ꯌꯨꯝꯗ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯏꯕꯣꯛꯁꯦ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯍꯣꯏꯗꯤ ꯃꯣꯏ ꯍꯥꯏꯗꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯌꯧꯕ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯥꯗꯤ ꯑꯗꯣ ꯅꯨꯡꯁꯤꯕꯅꯤ ꯏꯕꯣꯛꯇꯣ ꯏꯕꯣꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯕꯣꯛ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯦꯛ ꯏꯕꯣꯛꯁꯦ ꯁꯤꯁꯤꯒꯤ ꯃꯆꯟꯅꯨꯄꯤꯅꯦꯕꯀꯣ ꯃꯅꯥꯎꯄꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯆꯟꯅꯨꯄꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯅꯦꯕ ꯑꯗꯣ ꯅꯍꯥꯟꯈꯩ ꯀꯣꯚꯤꯗ ꯂꯩꯇ꯭ꯔꯤꯀꯥꯟꯗꯁꯨ ꯍꯦꯛꯇ ꯑꯩꯈꯣꯏ ꯁꯤꯗ ꯍꯦꯛꯇ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯦꯟꯇꯔꯅꯤ ꯈꯪꯗꯦ ꯑꯗꯩ ꯕꯁꯅꯤ ꯈꯪꯗꯦ ꯍꯦꯛꯇ ꯇꯣꯡꯉꯒ ꯍꯦꯛꯇ ꯂꯥꯛꯄꯅꯦꯕ ꯁꯤꯗ ꯑꯗꯨꯝ ꯍꯞꯇꯥ ꯑꯃ ꯀꯩ ꯑꯃ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯑꯃꯨꯛ ꯆꯠꯈꯤꯕꯅꯦꯕ ꯏꯕꯣꯛꯇꯣ ꯅꯨꯡꯁꯤꯕꯅꯤ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯩꯁꯦ ꯅꯤꯡꯁꯤꯡꯕꯁꯨ ꯊꯣꯛꯇ꯭ꯔꯕ ꯍꯥꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯁ ꯑꯣꯏꯅ ꯏꯕꯣꯛꯁꯤꯒ ꯎꯅꯈꯤꯒꯦꯁꯦ ꯑꯃꯗꯤ ꯎꯅꯈꯤꯕꯅꯦꯕ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯉꯁꯥꯏꯕꯨꯗꯤ ꯑꯌꯨꯛꯄꯨꯗꯤ ꯆꯠꯂꯨꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯆꯠꯄꯗꯨꯁꯨ ꯏꯕꯣꯛꯇꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯦꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯒ ꯇꯧꯕ ꯀꯥꯟꯗ ꯑꯣꯏꯅ ꯆꯠꯂꯅꯦꯕꯀꯣ ꯆꯠꯂꯒꯦꯅ ꯃꯗꯥꯅ ꯈꯜꯂꯦ ꯁꯣꯝꯗꯁꯨ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯗ ꯌꯥꯗꯕ ꯀꯩꯅꯣꯒꯤ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ ꯀꯩꯁꯨꯝꯕꯨꯗꯤ ꯇꯧꯒꯗꯕꯗꯤ ꯃꯥꯟꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯅꯤꯗ ꯑꯁ ꯆꯍꯤꯕꯨꯗꯤ 85, 86 ꯃꯨꯛ ꯁꯨꯔꯝꯃꯅꯦꯕꯀꯣ ꯏꯕꯣꯛꯇꯣ ꯑꯁ ꯄꯨꯡ 1:30 ꯇꯥꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯅꯥꯎ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯗꯤ ꯃꯣꯏ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯦꯅ ꯑꯗꯨꯅ ꯑꯩ ꯂꯥꯛꯑꯣꯅ ꯍꯥꯏꯔꯦ ꯑꯗꯨꯒꯤꯅꯦ ꯑꯩ ꯃꯣꯏ ꯂꯧꯕ ꯆꯠꯂꯤꯅꯦꯕꯀꯣ ꯃꯣꯏ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯐꯤꯕꯝꯗꯣ ꯌꯥꯝꯅ ꯐꯒꯠꯂꯕꯅꯤ나 ꯀꯨꯏꯅ ꯂꯩꯇꯗꯁꯨ ꯌꯥꯔꯦ ꯆꯠꯂꯣ ꯈꯣꯠꯂꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯅ ꯌꯥꯝ ꯐꯔꯦ ꯀꯣ ꯑꯗꯨ ꯃꯣꯏ ꯑꯝꯇ ꯂꯧꯕꯤꯔꯨꯈꯤꯒꯦ ꯄꯣꯠ ꯆꯩꯗꯤ ꯑꯗꯨꯗꯤ ꯅꯕꯥꯅꯤ ꯈꯣꯡꯅ ꯂꯥꯛꯀꯦ ꯍꯥꯏꯔꯣ ꯑꯁ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯍꯜꯂꯛꯇꯣꯔꯦ ꯍꯧꯖꯤꯛ ना फरबो कई चागे भरे पिज्जा खाएगा करे वाटे थोला ने दिशा सर ने हां हां ओ दि इनो बा मस्त पोसे बुदी होंदरे ओ फरे फरे ये नंग थोप याद्रे है तो बिना बातोली आंगा भाबा मालाबा जाने का मोगिदी नियमनिदा को आइदे आइजे कनानो खंगदबना अदुगी पास ते यावरगा थोक तो मोगी नियमने को हट कोई थिबी हला थिबिया नाम कोबी टेस्ट होबदे कदाय थिल्लिनोबा हा नातोंदा ना ब्रो अहिंग खक लेरोगा फरेने हा थिबिया अदे कोई थिबी की पिज्जा ऑर्डर तौरा 10 मिनट से लोरा मोहाय गमने पासोना पुना क्या टाइप बे ओ खाना हाइदि प्रीपेड तो फोखरने बा कोविड की दांग कोविड की तौबा अदुगा सिगे मोय रेंट की चार्ज दने लौबा 750 अदुन लोरा एक्स्ट्रा चार्जेस याउद्रेबा ओ फरे दा को थिबी हा इसिंग हम पिथोरगा अहिंग अमा नुंगाइना नै भेकेशन चलोरगा नत्र थिबी बिस्ते ngarang kapoगदि कितंग लेंबै फावा tumginu पिज्जा चागो आबा हरे हायो खुम जाद्रो कुमो आई चाक चाद्रो तो फिरो असुंग आइने पति जाद्री हे पुपाने बुबु तरमदा पिज्जा सार हजी ग्लास पिज्जा हो तुम गने तुम मुरबने अरे
아무가 쿠람 들어라. 그는 포지죠. 혼자 미는 정도나. 아마 미합니다. 네. cái Kobe test tàu không nhỉ? Bữa nay cái đấy Kobe tàu vậy bà. Kobe cái tàu vậy vẫn tay của một sao bà. Xin tiếp theo xin. Kobe test to kaya to tunang ba? Kobe tàu xin một tin. Kobe test cái tàu botui bia. Ha. Kobe tàu cái thìn ghê bà. Kobe test tàu itu cái thìn ghê bà. Hai đứa nào. Hai cái tàu betul. Đấy. Mà giờ cái nó mua sai tu na. 시래기 야우자. Đâu tâm. 아. Đây là cái lô tô còn. 송이 mà chỉ xin bây giờ rồi. Masuk apa aja kan di yang tak Kobe test to kaya to kamay to. 또 염탁설로 따설로. 짜대 부터 두. Mày ăn cần đi ra cái tivi. Kobe test cái tàu à? Cô bốc tiền không đấm tay được. Nâng ngang tổ tổ. Nangan to to kaya. Mang thấy không rồi. Na thốn tàu về. Mà thốn tàu về ấy. Sao. À số chúng tôi yêu cho cái tân như này đó. Yang mana loy dah? Ha? Yang mana loy ya? Sao tu mesti belum tahu ini lah. Sa to may bani yan nung bataray ni. Oh. Hindi piu ni komi ni. Kom. Ada nui di reserve ni hebra. Ay di bo. Ijam na tiko ay kulaw law. Reserve na tiyan na. Ay di reserve mah. Ijam na tiko noy tha do ni bo noy tha do. Adi thoi na kina tong na ba na tawri ng ni. Ay di kara training do. Mamu ta na khong na ba na. Training pi lor kan da election kano exam to bo doi na bathari ye du sakhi bagi. Oh. Ba dai ni. Okay. Oh medical ground da. Khad medical ground. Adu ita. Kita kap tare hai asi kap pe loi chhore hai. Oh. Adi nung mandi da kina kapal lor da. Kina to eh. Bisin bu chapa yaw ko tro na. Kenapa? Kan sa kadon. Haji mo chana dugi di tong na hobune ako min nang pung kya ta ne pung mari ma khai di habani themangan bari tamngam de haim ne baina Nang logistics ja dum da phone to bi. o lai ring sai na ina Oh ya. sai lai re du go tum yum yo kan da uthagi da na ba hodu bi je Ya doi. pizza masu lak tre ye hanga ba hanga ha mai ne pa tamko ma chau di ye hanga ba TV ko bi tes kai tawi na to ndai Adana ko ji gari ni gari ni tung ke nau thori ni ko ni o ko tu so ai ni to ga sim da chan ni ko ma ta nam da kure ba khele khitri ba ba sangal adana yaure ko sangal ko bo hoi da ya aji pung nipan hele ko yum da ngasai na yaure do tai thabai ngang khar tau le dana sak su twe ndangi adana me am inga sigi blog di mata idlo senjara ge ai blog ju par mu thogdi like to biramo share to bio no views oi bio subscribe to biramo ko no hisana pasale bio so please be safe and be healthy bye bye good night